ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯕꯣꯛꯀꯤ ꯂꯥꯏꯙꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯜꯄꯅꯥ ꯅꯣꯡꯊꯣꯝꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯋꯥꯔꯦ ꯆꯣꯛꯊꯔꯦ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯄꯨꯟꯁꯤꯕꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈꯤꯕ ꯌꯥꯎꯗ꯭ꯔꯤ꯫ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕꯒꯨꯝ ꯑꯃꯒ ꯑꯃꯒꯁꯨ ꯑꯋꯥꯕ ꯋꯥꯔꯤ ꯃꯥꯟꯅꯗꯦ꯫ ꯊꯦꯡꯅꯅꯤ ꯈꯪꯗꯕ ꯀꯌా ꯊꯦꯡꯅꯔꯛꯏ, ꯊꯥꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯕ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅꯩ꯫ ꯑꯍꯧꯕ ꯂꯩꯕꯅ ꯑꯔꯣꯏꯕ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯈꯪꯗꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯁꯨ ꯆꯠꯂꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ꯫ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅ ꯄꯤꯛꯇꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯒꯤ ꯃꯥꯡꯒꯣꯜꯗ ꯌꯦꯡꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯍꯥꯠꯄꯤꯔꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣ, ꯑꯩꯒꯤ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯑꯕꯣꯛꯁꯨ ꯅꯍꯥꯟꯋꯥꯏ ꯁꯪꯉꯛꯄ꯭ꯔꯥ?" "ꯑꯕꯣꯛꯁꯨ ꯅꯪꯗꯧꯅ ꯁꯪꯉꯛꯏ꯫ ꯏꯁꯨꯗꯤ ꯁꯝꯁꯨ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ꯫ ꯃꯥꯂꯦꯝꯁꯤꯗ ꯏꯁꯨꯗꯧꯅ ꯐꯖꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯅꯨꯡꯇꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ ꯑꯕꯣꯛꯁꯨ ꯈꯪꯉꯤꯗ." ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ, "ꯑꯗꯣ ꯑꯕꯣ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯗ꯫ ꯃꯤꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯁꯨ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯈꯤꯔꯣꯏ꯫ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯑꯕꯣꯛꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤꯁꯦ ꯀꯅꯥꯝꯇꯅꯁꯨ ꯂꯩꯕ ꯂꯥꯛꯇꯦ꯫ ꯑꯕꯣꯛꯅꯁꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕꯁꯨ ꯆꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ?" "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯁꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯍꯟꯗꯣꯏꯅꯤ꯫ ꯑꯕꯣꯛꯀꯤꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯕꯣꯛꯅ ꯁꯨꯝ ꯁꯥꯕꯅꯤꯗ." "ꯑꯕꯣ, ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯌꯣꯟꯕ ꯍꯩꯅꯤꯌꯦ꯫ ꯑꯩ ꯍꯌꯦꯡꯗꯒꯤ ꯌꯣꯟꯕ ꯆꯠꯀꯦ꯫ ꯑꯗꯣ ꯑꯩꯁꯨ ꯂꯥꯏꯙꯤ ꯁꯥꯕ ꯇꯝꯕꯤꯌꯨ." "ꯅꯪꯕꯨ ꯂꯥꯏꯙꯤ ꯁꯥꯅꯤꯡꯕ꯭ꯔꯣ?" "ꯁꯥꯅꯤꯡꯉꯦ꯫ ꯑꯕꯣ, ꯄꯥꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯤꯁꯦ ꯑꯕꯣꯛ ꯅꯪꯅ ꯈꯔ ꯉꯥꯡꯉꯣꯕ꯫ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯇꯧꯔꯝꯃꯣꯏꯀꯣ ꯑꯕꯣꯛ?" ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯃꯁꯨꯗ ꯌꯦꯡꯉꯤ꯫ "ꯑꯕꯣꯛ ꯍꯥꯏꯒꯦ, ꯑꯕꯣꯛ ꯍꯥꯏꯒꯦ꯫ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯑꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ꯫ ꯑꯕꯣꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯐꯒꯗꯕꯅꯤ." "ꯑꯕꯣ, ꯑꯩ ꯊꯥꯖ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯣꯏꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯍꯥꯏꯅ ꯇꯥꯏ, ꯑꯝꯇ ꯍꯪꯕꯤꯔꯨꯒꯦꯀꯣ." ꯊꯕꯥ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯆꯥꯎꯕꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯁꯥꯗꯨ ꯆꯨꯝꯅ ꯆꯠꯄ ꯉꯝꯗ ꯆꯪꯂꯛꯏ꯫ ꯊꯕꯥ ꯃꯁꯨꯗ ꯑꯣꯟꯁꯤꯜꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ "ꯑꯆꯧꯕ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯔꯣ ꯀꯩꯗꯧꯕꯒꯤ? ꯏꯁꯨ ꯊꯣꯏꯕꯤꯒꯤ ꯈꯤꯇꯁꯨ ꯈꯜꯂꯨꯕ ꯏꯕꯨꯡꯉꯣ꯫ ꯏꯁꯨꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ꯫ ꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯍꯌꯦꯡ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯍꯧꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦꯅꯦꯍꯦ." "ꯏꯃꯥ, ꯑꯩꯁꯨ ꯌꯥꯝ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯅꯪ ꯅꯨꯄꯥꯅꯤ, ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯅꯦ ꯑꯆꯧꯕ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ꯫ ꯊꯕꯛꯇꯨ ꯆꯠꯂꯕꯁꯨ ꯅꯪ ꯌꯨꯗꯤ ꯊꯛꯂꯛꯀꯅꯨ꯫ ꯃꯇꯨꯡꯗꯗꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ." ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯆꯥꯎꯕ ꯊꯕꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ꯫ ꯅꯣꯡꯃ ꯂꯝꯕꯤ ꯃꯄꯥꯜꯗ ꯏꯁꯣꯟ ꯁꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯥꯎꯕꯅ ꯄꯨꯔꯛꯇꯨꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯥꯗꯨ ꯇꯨꯃꯤꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗꯁꯨ ꯏꯃꯝ ꯃꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯩ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯉꯁꯤꯗ ꯄꯣꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯨꯡꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯊꯕꯥ ꯃꯁꯥꯗ ꯑꯀꯤꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯃꯨꯡꯐꯝ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯊꯨꯅ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯔꯩ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤ꯫ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯃꯆꯨ ꯇꯥꯏ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯒꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕꯕꯨ ꯈꯨꯔꯨꯝꯂꯤꯉꯩ ꯃꯕꯣꯛ ꯊꯕꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯨ ꯅꯨꯄꯤꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯕꯣꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯐꯖꯕ ꯃꯔꯛꯁꯤꯗ ꯏꯁꯨꯒꯤ ꯐꯖꯕ ꯃꯁꯛ ꯑꯅꯤꯁꯦ ꯍꯥꯟꯅ ꯎꯔꯤ꯫ ꯅꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ?" "ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯑꯕꯣꯛ꯫ ꯑꯕꯣꯛ, ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯤ?" "ꯏꯁꯨꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯊꯣꯡ꯫ ꯑꯕꯣꯛꯀꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ." "ꯌꯥꯗꯤꯌꯦ, ꯑꯕꯣꯛꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣꯕ." "ꯏꯁꯨꯁꯦ ꯉꯁꯤꯗꯤ ꯅꯍꯥ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯎꯏꯗ." "ꯑꯕꯣꯛ, ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ, ꯀꯥꯎꯔꯕꯣ?
ꯑꯗꯨꯒꯤ ꯑꯕꯣꯛꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯅ ꯄꯤꯖꯒꯦꯅ ꯇꯧꯕ. ꯏꯍꯦ, ꯑꯕꯣꯛꯇꯤ ꯏꯁꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦꯗꯅ. ꯑꯗꯨꯗꯤ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯄꯤꯖꯗꯧꯅꯤꯗꯅ. ꯏꯁꯨꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯌꯨ. ꯑꯕꯣꯛꯅꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯂꯩꯔꯨꯒꯦ. ꯑꯕꯣꯛ, ꯑꯩꯒꯤ ꯆꯥꯅꯤꯡꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯕꯣꯛꯅ ꯄꯤꯖꯔꯤꯁꯤꯗꯤ. ꯉꯁꯤꯗꯤ ꯅꯁꯨꯅ ꯄꯤꯖꯗꯧꯔꯤꯕꯅꯤ. ꯍꯥꯏꯔꯛꯑꯣꯕ ꯑꯕꯣꯛ. ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯗꯣ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯏꯆꯥꯇꯣꯝꯕꯤ, ꯉꯔꯥꯡ ꯅꯅꯦ ꯇꯣꯝꯕꯤꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ. ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯄꯥꯕꯨꯡ? ꯂꯧꯕ ꯌꯥꯔꯣꯏꯌꯦ. ꯍꯩ, ꯑꯉꯥꯡꯅ ꯃꯗꯨ ꯍꯪꯒꯅꯨ. ꯁꯠ ꯄꯨꯊꯣꯔꯛꯑꯣ. ꯊꯦꯡꯉꯕꯅꯤꯅꯦ. ꯑꯥꯗ ꯃꯤ ꯂꯣꯏ ꯉꯥꯏꯅꯔꯝꯃꯅꯤ. ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯄꯥꯕꯨꯡ. ꯏꯅꯦ ꯇꯣꯝꯕꯤꯅ ꯂꯪ ꯂꯩꯔꯨꯅꯕ ꯄꯤꯔꯝꯕ ꯄꯩꯁꯥꯅꯤ. ꯄꯥꯕꯨꯡ, ꯅꯪꯒꯤꯗꯣ ꯌꯨ ꯊꯛꯅꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯁꯤ ꯑꯉꯥꯡꯁꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯅꯤ. ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯑꯣꯗꯅ. ꯑꯩ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕ. ꯏꯃꯥꯟꯅꯕ ꯉꯥꯏꯔꯝꯃꯅꯤ. ꯆꯥꯎꯕ, ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ. ꯅꯆꯥꯅꯨꯄꯤ ꯍꯥꯏꯔ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ. ꯅꯆꯥꯁꯦ ꯃꯃꯥꯟꯅꯕ ꯄꯨꯟꯕꯗ ꯏꯀꯥꯏꯔꯅꯤꯅꯦ ꯅꯪꯕꯣ. ꯃꯃꯥꯅ ꯐꯪꯉꯤ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ. ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯆꯥꯎꯕ? ꯌꯥꯔꯦ ꯏꯃꯥ. ꯑꯩꯅ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯊꯤꯡꯕ. ꯄꯩꯁꯥꯒ ꯑꯝꯇ ꯂꯧꯔꯣꯏ ꯑꯩ. ꯅꯣꯏ ꯑꯗꯨꯝ ꯉꯥꯡꯅꯍꯧꯔꯣ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ. ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ. ꯅꯨꯔꯩ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯑꯕꯣꯛ, ꯄꯥꯕꯨꯡꯁꯦ ꯁꯥꯎꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ. ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯜꯂꯛꯀꯅꯤꯗ. ꯃꯥꯅ ꯏꯁꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯕ ꯌꯥꯕ꯭ꯔꯣ? ꯅꯍꯥꯟꯃꯈꯩꯁꯨ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤꯗꯨꯗꯤ ꯑꯕꯣꯛ. ꯌꯨ ꯉꯥꯎꯗꯅꯅꯦ ꯍꯜꯂꯛꯄ ꯉꯝꯗꯕ ꯑꯣꯏꯔꯤꯅꯤ. ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨꯁꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨ. ꯑꯕꯣꯛꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥ ꯑꯇꯦꯛꯄ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ. ꯏꯁꯨꯒꯅꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ. ꯍꯣꯏ ꯑꯕꯣꯛ. ꯑꯗꯣ ꯊꯥꯖꯁꯨ ꯀꯧꯔꯨꯒꯦ. ꯃꯥꯁꯨ ꯉꯔꯥꯡ ꯑꯩꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯤ. ꯍꯣꯏ. ꯑꯕꯣꯛ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ. ꯊꯥꯖꯁꯨ ꯅꯨꯔꯩꯅ ꯀꯧꯔꯨꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯩ. ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯥꯁꯤꯀꯣ. ꯃꯃꯥꯡꯗꯁꯨ ꯅꯪꯗꯤ ꯌꯥꯎꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯩꯁꯨ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯕꯁꯤꯗ ꯑꯩꯁꯦ ꯌꯥꯎꯕ ꯐꯪꯗ꯭ꯔꯕꯅꯤ. ꯌꯥꯅꯕ ꯍꯥꯏꯅꯧ. ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯀꯦꯁꯦꯕꯀꯣ. ꯑꯩ ꯏꯇꯣꯝꯇ ꯀꯦꯕꯗꯣ ꯕꯤꯠ ꯂꯩꯇꯦꯕ. ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯤ ꯄꯨꯂꯞ ꯍꯧꯅꯔꯒ ꯀꯥꯃꯤꯟꯅꯔꯦ. ꯅꯪꯁꯤꯅꯅꯦ ꯂꯦꯝꯁꯤꯟꯅꯔꯤꯔ ꯀꯩꯅꯣꯝꯃ ꯇꯧꯏ. ꯑꯗꯨꯏ ꯅꯠꯇꯦꯃꯤ. ꯄꯥꯕꯨꯡꯅ ꯌꯥꯗꯕꯩꯅꯦ ꯍꯥꯏꯔꯒ. ꯅꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯉꯥꯎꯕ꯭ꯔꯕ? ꯌꯨ ꯊꯛꯃꯟꯗꯅ ꯃꯀꯣꯛ ꯆꯥꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤ. ꯏꯔꯥꯡ ꯇꯧꯗꯅ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯕ ꯖꯒꯣꯏ ꯁꯥꯕ ꯀꯥꯔꯨꯒꯦ ꯍꯥꯏꯕꯁꯤꯕꯨ ꯁꯥꯎꯏꯅꯦ. ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯗꯣ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯍꯜꯂꯛꯄꯗ ꯂꯥꯏ ꯑꯣꯛꯅꯔꯒ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯕ. ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ. ꯊꯥꯖ, ꯉꯁꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯦ ꯏꯃꯥꯁꯨ ꯂꯩꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯪꯉꯝꯒꯅꯤꯀꯣ. ꯀꯞꯀꯅꯨꯁꯤ, ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥ ꯂꯩꯇ꯭ꯔꯁꯨ ꯑꯕꯣꯛꯅ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ. ꯅꯣꯏ ꯑꯕꯣꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏꯗ ꯅꯣꯡꯃꯇꯁꯨ ꯉꯥꯡꯗꯦ. ꯅꯪꯕꯨꯁꯨ ꯌꯥꯝ ꯈꯟꯕꯤ. ꯅꯈꯣꯏ ꯄꯥꯕꯨꯡꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ. ꯊꯥꯖ, ꯑꯕꯣꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤ. ꯊꯥꯖ, ꯑꯕꯣꯛꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯊꯕꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯗ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ. ꯃꯁꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯊꯕꯥꯁꯨ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗꯕ ꯁꯥꯔꯒ ꯋꯥ ꯉꯥꯡꯅ ꯆꯪꯂꯛꯏ. ꯉꯁꯤꯗꯤ ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦ. ꯏꯁꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯔꯨꯝ ꯄꯨꯕꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯗ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯅ ꯌꯥꯎꯔꯝꯃꯤ. ꯍꯦꯛꯇ ꯂꯩꯔꯛꯑꯕꯅꯤ. ꯏꯁꯨ ꯑꯅꯤꯅꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ. ꯑꯌꯥ, ꯑꯕꯣꯛ, ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏ, ꯌꯥꯝ ꯍꯥꯎꯅꯤꯕꯣ. ꯊꯕꯥꯁꯨ ꯅꯣꯛꯆꯩ ꯃꯁꯨꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ. ꯏꯁꯨꯅꯕꯨ ꯍꯔꯥꯎꯔꯕꯗꯤ ꯑꯕꯣꯛꯁꯨ ꯍꯦꯛꯇ ꯍꯔꯥꯎꯏ. ꯊꯣꯡꯇꯣꯛꯑꯣ, ꯂꯣꯏꯕꯒ ꯀꯧꯔꯣ. ꯑꯩꯅꯦ ꯁꯪꯒꯣꯏ ꯃꯃꯥꯡꯒꯤ ꯇꯤꯜꯍꯧꯁꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯆꯥꯏꯔꯨꯈꯤꯒꯦ. ꯑꯕꯣꯛ, ꯊꯣꯡꯒꯥꯗꯣ ꯌꯥꯝ ꯅꯥꯟꯕꯅꯦ ꯅꯣꯡ ꯇꯥꯈꯤꯕꯒꯤ. ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯏꯔꯒꯦ. ꯑꯕꯣꯛ ꯆꯠꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ. ꯋꯥꯅꯅꯕꯅꯦ ꯑꯕꯣꯛ ꯇꯧꯔꯨꯅꯨ. ꯋꯥꯔꯣꯏꯗ. ꯑꯕꯣꯛ ꯌꯥꯝ ꯀꯜꯂꯤꯀꯣ. ꯍꯌꯦꯡ ꯑꯕꯣꯛꯅ ꯁꯣꯜꯂꯀꯥꯟꯗ ꯏꯁꯨꯅ ꯑꯃꯨꯛ ꯇꯧꯍꯟꯗꯣꯏꯅꯤ. ꯑꯩ ꯏꯟꯁꯥꯡꯁꯦ ꯊꯥꯡꯒꯠꯄ ꯍꯧꯔꯒꯦ. ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯣ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯊꯥꯖ ꯑꯃꯗꯤ ꯅꯨꯔꯩ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯅꯨꯔꯩꯅ, ꯊꯥꯖ, ꯏꯕꯥꯅꯤ ꯂꯥꯏꯗꯤ ꯌꯣꯟꯃꯤꯟꯅꯁꯤꯔꯥ? ꯀꯗꯥꯏꯗꯒꯤ ꯂꯥꯏꯗꯤ ꯅꯪꯗꯤ? ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯁꯥꯕ ꯂꯥꯏꯗꯤ ꯌꯥꯝ ꯂꯩ. ꯃꯥꯅ ꯁꯥꯔꯤꯕ ꯂꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯝꯇꯁꯨ ꯌꯣꯟꯗꯦ. ꯃꯤꯅꯁꯨ ꯂꯩꯕ ꯂꯥꯛꯇꯦ.
ꯑꯩꯅ ꯀꯩꯒꯤ ꯌꯣꯟꯗ꯭ꯔꯤꯅꯣ ꯍꯪꯕꯗ ꯑꯩꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯌꯣꯜꯍꯟꯗꯣꯏꯅꯦ ꯍꯥꯏ꯫ ꯑꯗꯣ ꯏꯕꯥꯅꯤ ꯌꯣꯟꯃꯤꯟꯅꯁꯤꯔꯥ? ꯅꯣꯏ ꯑꯕꯣꯛꯁꯦ ꯂꯥꯏꯗꯤ ꯁꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯤꯌꯦ꯫ ꯑꯩꯁꯨ ꯄꯥꯛꯅ ꯎꯗꯦꯗ, ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯥꯕꯅꯤ꯫ ꯑꯦ, ꯅꯣꯏ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯃꯤ ꯃꯌꯥꯝꯅ ꯐꯨꯔꯤꯁꯦ? ꯅꯣꯏ ꯄꯥꯕꯨꯡ ꯃꯥꯜꯂꯤ ꯅꯨꯔꯩ꯫ ꯅꯨꯔꯩꯁꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯀꯗꯥꯏꯅꯣ? ꯅꯨꯔꯩ ꯃꯥꯁꯨ ꯎꯔꯦ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯐꯨꯔꯤꯕꯗꯣ꯫ ꯅꯨꯔꯩ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯅꯝꯂꯒ ꯀꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ? ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯔꯩ ꯃꯄꯥꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯨꯒꯠꯄꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯄꯥꯁꯦ ꯉꯥꯎꯔꯦ ꯈꯪꯉꯗꯤ ꯁꯦꯟꯅꯧꯅꯦꯍꯦ꯫ ꯏꯆꯥ ꯏꯁꯨꯒ ꯃꯄꯥꯟ ꯊꯣꯛꯀꯗꯕ ꯀꯤꯖꯔꯦ꯫ ꯑꯉꯥꯡꯒꯤ ꯃꯅꯥꯗ ꯌꯥꯟꯕ ꯁꯅꯥꯗꯣ ꯀꯛꯊꯠꯂꯒ ꯃꯊꯤꯕꯣꯡ ꯌꯨ ꯊꯛꯄꯒꯤꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯤꯁꯦ꯫ ꯃꯁꯤꯕꯨ ꯋꯥꯠꯂꯕꯅꯤ, ꯍꯥꯠꯇꯣꯛꯑꯒ ꯐꯒꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯍꯜꯂꯣꯏꯁꯤ꯫ ꯁꯣꯏꯗꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ꯫ ꯃꯌꯥꯝ, ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯅꯨꯔꯩꯅ, ꯃꯌꯥꯝ, ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯩ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯄꯥꯕꯨꯡꯕꯨ ꯁꯦꯟꯅꯖꯔꯒꯦ꯫ ꯃꯐꯝꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯄꯥꯕꯨꯡꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ꯫ ꯁꯅꯥ ꯊꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯣꯏꯈꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯔꯩ ꯃꯉꯛꯁꯝꯗ ꯃꯃꯥꯅ ꯁꯤꯕꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯂꯧꯈꯤꯕ ꯁꯅꯥ ꯑꯗꯨꯒꯤ ꯂꯤꯛ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯑꯩ ꯏꯟꯗꯣꯝꯆꯥꯒꯤ ꯁꯅꯥꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯟꯗꯣꯝꯆꯥꯗ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯈꯤꯕꯅꯤ꯫ ꯃꯁꯦ ꯀꯥꯏꯊꯣꯛꯄꯤꯒꯅꯨ ꯏꯟꯗꯣꯝꯆꯥ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯄꯩꯁꯥ ꯑꯗꯣ ꯁꯤꯡꯕꯒ ꯑꯩ ꯑꯃꯨꯛ ꯂꯧꯖꯒꯦ ꯏꯟꯗꯣꯝꯆꯥ꯫ ꯅꯨꯔꯩꯒꯤ ꯏꯪ ꯇꯞꯄ ꯍꯣꯠꯅꯕ ꯀꯟꯕ ꯀꯌꯥ ꯑꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯟꯗꯣꯝꯆꯥꯅ ꯂꯤꯛꯁꯤꯕꯨꯗꯤ ꯀꯥꯏꯊꯣꯛꯇꯅ ꯊꯝꯕꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯄꯥꯁꯦ ꯈꯔ ꯋꯥꯔꯣ, ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯁꯨ ꯁꯣꯏꯗꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄꯅꯁꯨ ꯃꯇꯧ ꯇꯝꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯆꯨꯝꯕꯅꯤ ꯏꯟꯗꯣꯝꯆꯥ, ꯑꯩ ꯄꯥꯕꯨꯡꯕꯨ ꯁꯦꯟꯅꯖꯔꯒꯦ꯫ ꯊꯥꯖ ꯑꯃꯗꯤ ꯅꯨꯔꯩꯅ ꯁꯝꯗꯨꯅ ꯃꯄꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯅꯨꯔꯩ ꯃꯄꯥꯕꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯪꯅ ꯅꯆꯥ ꯑꯩꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯕꯤꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯝꯂꯕꯗꯤ ꯃꯤꯅꯁꯨ ꯁꯨꯃꯥꯏꯅ ꯐꯨꯔꯛꯑꯝꯃꯣꯏ꯫ ꯄꯥꯕꯨꯡ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯨꯕ꯫ ꯊꯥꯖ ꯅꯨꯔꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯅꯨꯔꯩ, ꯂꯝꯕꯤꯁꯤꯗ ꯀꯞꯀꯅꯨꯁꯤ, ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯁꯦꯟꯅꯔꯒ ꯂꯣꯏꯔꯤ꯫ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯉꯛꯑꯦꯕ꯫ ꯅꯨꯔꯩ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯆꯥꯎꯕꯗꯤ ꯃꯁꯥꯗꯨ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯛꯄꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯗꯥꯛ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯛꯄꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯕꯥ ꯑꯦꯟꯁꯥꯡ ꯃꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯋꯥꯅ ꯃꯄꯥꯕꯨ ꯁꯝꯅꯒ ꯄꯨꯔꯛꯄ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯣ ꯅꯄꯥꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ? ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ? ꯅꯨꯔꯩ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯥꯖꯅ ꯊꯕꯥꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯍꯧꯏ꯫ ꯅꯨꯔꯩ ꯃꯃꯥꯒꯤ ꯐꯣꯇꯣ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯈꯪꯒꯠꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜꯁꯦ ꯏꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯅꯪꯅ ꯄꯥꯕꯨꯡꯕꯨ ꯑꯝꯇ ꯊꯦꯝꯃꯨ ꯂꯥꯛꯑꯣ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯑꯩꯅ ꯀꯧꯔꯤꯁꯦ ꯏꯃꯥ, ꯅꯪꯅ ꯇꯥꯔꯗꯤ ꯄꯥꯕꯨꯡꯕꯨ ꯑꯝꯇ ꯊꯦꯝꯖꯤꯟꯕꯤꯌꯣ꯫ ꯊꯕꯥ ꯃꯁꯨ ꯅꯨꯄꯤꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯔꯛꯃꯟꯗꯕ ꯑꯗꯨꯗ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯥꯏꯕꯅ ꯍꯛꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯁꯨꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯝꯂꯣꯏ꯫ ꯑꯩꯒꯤ ꯃꯇꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯏꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯗꯤ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯅꯨꯔꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯃꯄꯥꯕꯨ ꯍꯧꯗꯣꯛꯏ꯫ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯃꯤꯠꯇꯣ ꯑꯝꯇ ꯄꯥꯡꯊꯣꯛꯑꯣꯕ, ꯁꯣꯛꯏꯕꯁꯤꯡꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯝꯇ ꯅꯞꯊꯣꯛꯁꯤ." ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯅꯤꯁꯥꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯅꯨꯔꯩ ꯃꯄꯥꯕꯨ ꯀꯧꯕ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯕ ꯁꯣꯛꯄꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯞꯊꯣꯛꯏ꯫ ꯂꯣꯏꯔꯗꯨꯅ ꯃꯕꯣꯛꯄꯨ ꯑꯃꯨꯛ ꯀꯧꯔꯤ꯫ "ꯑꯕꯣꯛ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯂꯥꯏꯙꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯣ ꯃꯁꯨ ꯅꯨꯄꯤꯅ ꯃꯥꯕꯨ ꯀꯧꯕꯗꯨꯗ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ, ꯊꯤꯔꯝꯃꯨ ꯊꯤꯔꯝꯃꯨ." ꯅꯨꯔꯩ ꯃꯕꯣꯛꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯅꯪꯅ ꯂꯥꯏꯙꯤ ꯁꯥꯕꯁꯦ ꯑꯩꯁꯨ ꯑꯝꯇ ꯇꯝꯕꯤꯌꯨ. ꯑꯩꯁꯨ ꯍꯩꯔꯗꯤ ꯑꯕꯣꯛꯀꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯌꯥꯔꯅꯤ." "ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯅꯄꯥꯗꯤ ꯆꯥꯈ꯭ꯔꯕꯣ?" "ꯆꯥꯗ꯭ꯔꯤꯗ, ꯀꯧꯕꯒ ꯇꯥꯗꯦ." "ꯃꯁꯤꯗ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯒꯗꯕꯅꯤ." ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯅꯨꯔꯩꯅ, "ꯑꯗꯣ ꯑꯕꯣꯛ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯦ." "ꯏꯁꯨ ꯊꯣꯏꯕꯤ, ꯅꯄꯥꯅꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯑꯕꯣꯛꯀꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ." "ꯑꯕꯣꯛꯅ ꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯅꯕꯤꯌꯣꯕ, ꯑꯩ ꯖꯒꯣꯏ ꯁꯥꯕ ꯀꯥꯅꯤꯡꯉꯦꯕ ꯀꯣ ꯑꯕꯣꯛ, ꯍꯥꯏꯅꯕꯤꯌꯨꯀꯣ." "ꯍꯣꯏ ꯍꯣꯏ, ꯍꯥꯏꯅꯕꯤꯒꯦ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯔꯩꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯤ ꯊꯕꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯣꯏ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯊꯥꯔꯤꯛꯂꯩꯃ, ꯑꯩꯍꯥꯛꯅ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯦꯜꯂ ꯐꯥꯎꯕ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯅꯊꯧ ꯀꯥꯎꯔꯕ꯭ꯔꯥ? ꯊꯕꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯊꯥꯔꯤꯛꯂꯩꯃ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯈꯪꯖꯩ, ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯁꯨ ꯁꯛꯂꯤꯕ ꯃꯍꯥꯛ ꯑꯁꯦ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ." "ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ. ꯅꯍꯥꯛꯀꯤ ꯅꯊꯧꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ? ꯊꯨꯅꯃꯛ ꯅꯍꯥꯛ ꯍꯜꯂꯛꯀꯗꯕꯅꯤ. ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯕꯥ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯃꯕꯣꯛꯇ ꯀꯟꯅ ꯇꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯨꯔꯩꯗꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯥꯖꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯀꯦꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯀꯦꯗꯕꯅ ꯉꯁꯤꯗꯤ ꯅꯨꯔꯩꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯩ ꯃꯆꯨꯅ ꯀꯣꯠꯄ ꯂꯝꯗꯥꯡ ꯐꯤ ꯑꯃ ꯏꯜꯂꯤ꯫ ꯑꯣꯏ ꯊꯪꯕ ꯅꯥꯄ ꯑꯗꯨꯗꯅ ꯂꯩꯍꯥꯎ ꯑꯃꯁꯨ ꯅꯥꯆꯣꯡ ꯑꯣꯏꯅ ꯊꯦꯠꯂꯤ꯫ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯕꯣꯛ ꯊꯕꯥꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯥꯏ ꯍꯔꯥꯎꯐꯝ ꯐꯥꯎꯕ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯨꯡ ꯌꯧꯔꯛꯄ ꯑꯗꯨꯗ ꯊꯕꯥꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯏ꯫ ꯊꯕꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩꯅ ꯍꯪꯂꯛꯏ, "ꯑꯕꯣꯛ, ꯀꯩꯗꯧꯔꯒꯦ ꯆꯪꯉꯛꯇ꯭ꯔꯗꯤ? ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯊꯕꯥ ꯃꯊꯟꯇ ꯁꯣꯜꯂꯤ꯫ "ꯏꯁ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ." "ꯏꯁꯨ ꯊꯣꯏꯕꯤꯌꯦ, ꯅꯈꯣꯏ ꯆꯪꯉꯣ. ꯑꯕꯣꯛ ꯆꯪꯉꯛꯑꯔꯣꯏꯒꯦ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯒꯦ." "ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯛꯀꯅꯨꯀꯣ, ꯑꯕꯣꯛ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨ." "ꯑꯕꯣꯛ, ꯅꯪ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯕꯣꯛꯁꯦ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤꯅꯤ. ꯆꯣ, ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨꯔꯣ." "ꯑꯕꯣꯛ, ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯥꯎꯔꯔꯣꯏꯒꯦ. ꯌꯨꯝꯗ ꯑꯕꯣꯛ ꯏꯊꯟꯇ ꯂꯩꯕꯗꯣ ꯌꯥꯔꯣꯏꯌꯦ." "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯕꯣꯛ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ, ꯀꯣꯛꯁꯦ ꯈꯤꯇꯪ ꯆꯤꯛꯄꯒꯤꯅꯤ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯅꯤ. ꯑꯕꯣꯛ ꯉꯟꯇꯥꯅꯅꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ. ꯆꯪꯉꯣ ꯆꯪꯉꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈ꯭ꯔꯅꯤ." "ꯑꯕꯣꯛ, ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯂꯥꯛꯑꯅꯨ. ꯊꯥꯖꯍꯣꯏꯒꯤ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯕꯣꯛ ꯆꯠꯂꯒꯦꯀꯣ." ꯊꯕꯥ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗ ꯆꯪꯗꯕꯤꯗ ꯊꯕꯥꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯅꯣꯡ ꯈꯔ ꯈꯔꯁꯨ ꯃꯪꯉꯤ꯫ ꯊꯕꯥ ꯃꯣꯡꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯦꯞꯄꯤ꯫
ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕꯗꯒꯤ ꯂꯤꯜꯍꯥ ꯃꯆꯥ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯣꯏꯅ ꯂꯩꯅꯩ꯫ ꯅꯨꯔꯩꯗꯨ ꯃꯕꯣꯛꯀꯤ ꯈꯟꯕꯗ ꯄꯥꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯖ, ꯍꯜꯂꯁꯤꯔꯥ? ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯕꯣꯛꯇꯣ ꯃꯁꯥꯁꯨ ꯉꯝꯈꯤꯗꯦ, ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯊꯥꯖ, ꯌꯨꯝꯗꯁꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯄꯥꯕꯨꯡꯁꯨ ꯂꯩꯍꯧꯗꯕꯅꯤ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯅꯨꯡꯁꯤꯠꯁꯦ ꯈꯤꯇꯪ ꯐꯕꯒ ꯆꯠꯂꯁꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄꯁꯨ ꯀꯤꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯥ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯆꯥꯛꯁꯨ ꯃꯍꯥꯛꯅ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯃꯁꯨꯅ ꯄꯥꯝꯖꯕ ꯄꯥꯟ ꯑꯗꯨ ꯐꯖꯅꯁꯨ ꯏꯔꯣꯟꯕꯤꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯏꯁꯨꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯈꯤꯒꯦ꯫ ꯑꯉꯥꯎꯕꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯁꯤ꯫ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯊꯕꯥ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯃꯁꯨ ꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯍꯩꯃꯥ, ꯏꯁꯨ ꯂꯥꯛꯄꯅ ꯍꯥꯜꯂꯦꯗꯅ꯫ ꯑꯕ, ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯔꯤꯝ ꯇꯧꯗꯕ꯭ꯔꯥ? ꯇꯧꯗꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯏꯕꯨꯡꯗꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯦ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯣꯏꯅ ꯍꯣꯡꯗꯣꯛꯑꯝꯃꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯑꯕꯣꯛꯅꯅꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯏꯁꯨꯅ ꯄꯥꯝꯖꯕꯗꯣ, ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯑꯗꯨ ꯇꯧꯕꯅꯤ꯫ ꯑꯁ, ꯑꯕꯣꯛ, ꯆꯥꯛꯄꯨ ꯈꯪꯂꯥꯝ ꯂꯥꯝꯃꯛꯑꯦꯗ꯫ ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯅꯗꯤꯅꯦ ꯌꯨ ꯊꯛꯂꯛꯇꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯑꯕꯣꯛ, ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯏꯁꯨ ꯈꯛꯇꯅꯤ ꯂꯩꯔꯤꯕ, ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯊꯛꯆꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯛꯑꯣ, ꯅꯐꯤ ꯍꯣꯡꯂꯨꯔꯣ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯔꯩꯗꯨ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯉꯁꯥꯏ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯔꯩ ꯂꯥꯏꯕꯨꯡ ꯃꯅꯨꯡꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯤꯜꯂꯛꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯃꯤ ꯊꯩꯅꯕꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯛꯄ ꯅꯨꯄꯥꯗꯨ ꯂꯩꯍꯥꯎ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯈꯨꯝꯀꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯔꯩꯁꯨ ꯃꯍꯥꯛꯀꯤ ꯅꯥꯆꯣꯝ ꯇꯥꯍꯧꯔ ꯃꯥꯜꯂꯦ ꯈꯟꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯅꯨꯔꯩ ꯀꯅꯥꯅꯣ ꯈꯟꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯛꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯔꯩ ꯃꯤ ꯄꯪꯋꯥꯡ ꯋꯥꯡꯗꯦ, ꯌꯥꯝꯅ ꯅꯦꯝꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯅꯨꯔꯩ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯨꯖꯤꯟꯗꯨꯅ ꯃꯨꯟꯅ ꯆꯥꯗꯧꯕ ꯃꯈꯩ ꯅꯨꯔꯩꯗ ꯌꯦꯡꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯩ꯫ ꯅꯨꯔꯩ ꯀꯥꯊꯣꯛꯂꯤꯕ ꯃꯌꯥꯗꯨ ꯁꯒꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯎꯝꯁꯤꯟꯍꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯟꯊꯈꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯅꯨꯔꯩ ꯏꯀꯥꯏꯃꯟꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯒꯦꯟ ꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯈꯤ꯫ ꯅꯨꯔꯩ ꯉꯛꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯒꯦꯟ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯄꯣꯠ ꯇꯥꯍꯧꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯁꯒꯦꯟ ꯁꯅꯥꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯥꯅ ꯄꯥꯏꯈꯤꯕ ꯅꯨꯔꯩꯒꯤ ꯈꯨꯠ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯅꯨꯔꯩ ꯃꯄꯥꯟꯗ ꯍꯨꯏ ꯃꯌꯥꯝꯅ ꯈꯣꯡꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯪꯂꯝꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯄꯥ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯔꯛꯏ꯫ ꯄꯥꯕꯨꯡ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯔꯣꯏ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯅꯨꯄꯤꯁꯨ ꯂꯩꯇꯦ, ꯏꯆꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯆꯪꯉꯛꯀꯅꯨ, ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ꯫ ꯆꯥꯎꯕ ꯍꯥꯏꯔꯨꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇ ꯃꯄꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯕꯣꯛꯇꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯔꯩ ꯃꯕꯣꯛꯄꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯄꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯀꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯏ꯫ ꯊꯕꯥ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯣꯏꯅ ꯐꯨꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨ ꯐꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯁꯨ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯏ ꯉꯥꯏꯍꯥꯛ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯏꯁꯨꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯆꯠꯄ ꯇꯥꯔꯦ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯪ ꯑꯕꯣꯛꯄꯨꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯁꯨꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯧꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧꯁꯨ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ꯫
ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕꯈꯛ ꯑꯩꯒꯤ ꯏꯊꯧꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯆꯠꯂꯒꯦ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯄꯗ ꯑꯕꯣꯛ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯕꯣꯛꯅ ꯁꯥꯔꯝꯕ ꯂꯥꯏꯙꯤꯁꯦ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯊꯕꯥ ꯃꯆꯨꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛꯇꯪ ꯅꯥꯜꯂꯝꯂꯒ ꯂꯤꯟꯍꯥ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯔꯩ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯑꯕꯣꯛ! ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯃꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯏ꯫ ꯅꯨꯔꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯏ, ꯃꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯡ ꯊꯣꯡꯁꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯕꯣꯛꯅ ꯄꯤꯔꯝꯕ ꯂꯥꯏꯙꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯕꯣꯛ, ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩ ꯀꯅꯥꯗ ꯑꯕꯣꯛ ꯀꯧꯗꯣꯏꯅꯣ? ꯅꯣꯏ ꯑꯃꯠꯇꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦꯀꯣ? ꯏꯃꯥꯁꯨ, ꯑꯕꯣꯛꯁꯨ, ꯄꯥꯕꯨꯡꯅꯁꯨ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯊꯟꯇ ꯊꯅꯝꯂꯤꯕꯅꯣ ꯑꯕꯣꯛ? ꯅꯨꯔꯩ ꯃꯊꯟꯗ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯨꯅ ꯂꯥꯏꯄꯨꯊꯤꯕꯤ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯂꯝꯃꯤ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯨꯔꯩ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯂꯥꯏꯙꯤꯗꯨ ꯑꯃꯨꯛꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯇꯥ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯇꯥ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯕꯤꯌꯨ꯫ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯏꯇꯥ꯫ ꯅꯨꯔꯩ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯣ? ꯑꯕꯣꯛ, ꯅꯪꯅ ꯅꯁꯨꯗ ꯇꯝꯕꯤꯔꯝꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯌꯣ ꯏꯇꯥ ꯂꯥꯏꯙꯤ, ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯩꯕꯨ ꯍꯨꯟꯇꯣꯛꯂꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯇꯥ, ꯑꯩꯗꯤ ꯅꯪꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯂꯣꯏꯌꯦ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯂꯩꯒꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤ ꯈꯟꯕꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯂꯐꯨ ꯃꯈꯣꯡꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯊꯥꯖꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯅꯛꯅꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯦꯛꯇ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯔꯣꯏꯌꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯍꯦꯛ ꯍꯦꯛ ꯆꯠꯈꯤꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯀꯞꯀꯅꯨ ꯏꯇꯥ, ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯕꯤꯕ ꯈꯛꯇꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯍꯤꯡꯗꯨꯃ ꯅꯨꯔꯩ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯂꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯅꯨꯔꯩ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯥꯡꯒꯣꯟꯗ ꯏꯟꯁꯥꯡ ꯃꯟꯗꯕ ꯃꯈꯩ ꯎꯪꯂꯒ ꯂꯩꯕꯗꯨꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯅꯪꯅ ꯎꯪꯉꯒ ꯂꯩꯔꯤꯗꯨꯅ? ꯅꯕꯣꯛꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯨꯔꯩ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯕ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯋꯥꯔꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯗꯣꯛꯇꯨꯅ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯗꯨ ꯃꯥꯡꯒꯣꯟꯗ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯅꯨꯔꯩ ꯆꯪꯂꯛꯄ ꯎꯕꯗ ꯀꯧꯔꯛꯏ, ꯌꯥꯆꯪꯉꯛꯄꯁꯤꯗ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯀꯩꯁꯨ ꯆꯠꯇꯤꯌꯦ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯑꯕꯣꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯦ, ꯑꯕꯣꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯩꯁꯨ ꯈꯪꯗꯦ ꯊꯥꯖ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯁꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯖꯒꯣꯏ ꯁꯥꯕ ꯍꯜꯂꯛꯄꯗ ꯑꯕꯣꯛꯅ ꯆꯥꯛꯁꯨ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯝꯕ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯕꯣꯛꯇꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯪꯗꯁꯨ ꯎꯔꯝꯃꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯥꯖ꯫ ꯑꯕꯣꯛ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯑꯩꯁꯨ ꯂꯩꯅꯤꯡꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯕꯣꯛꯄꯨ ꯊꯤꯔꯨꯁꯦ ꯊꯥꯖ꯫ ꯑꯕꯣꯛꯇꯣ ꯀꯩꯁꯨ ꯆꯠꯂꯝꯃꯣꯏꯌꯦ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯂꯥꯛꯑꯣꯏ, ꯑꯩꯅ ꯀꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯕꯣꯛꯄꯨ ꯊꯤꯃꯤꯟꯅꯔꯨꯁꯤ꯫ ꯑꯩ ꯑꯕꯣꯛꯄꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯊꯥꯖ꯫ ꯅꯨꯔꯩ ꯉꯁꯥꯏ ꯃꯈꯩ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯊꯥꯖ ꯅꯨꯔꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯀꯞꯀꯅꯨꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯕꯣꯛꯄꯨ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯄꯨꯔꯅꯤꯃꯥꯅ, ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥ ꯅꯨꯔꯩꯅ ꯀꯞꯂꯤꯁꯤꯕꯣ? ꯏꯃꯥ, ꯃꯣꯏ ꯏꯕꯣꯛ ꯊꯕꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏ꯫
ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯊꯤꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯕꯣꯛꯄꯨ ꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯦ ꯍꯥꯏꯌꯦ. ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯍꯥꯏ. ꯏꯃꯥ, ꯑꯩ ꯅꯨꯔꯩꯒ ꯊꯤꯃꯤꯟꯅꯔꯨꯒꯦ. ꯅꯄꯥꯗꯤ ꯈꯪꯉꯕꯣ ꯅꯕꯣꯛ ꯂꯩꯇꯦ ꯍꯥꯏꯕꯁꯦ? ꯈꯪꯉꯝꯃꯣꯏ, ꯑꯩꯅꯁꯨ ꯍꯥꯏꯗꯦ. ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤ. ꯅꯄꯥꯁꯤꯅꯅꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯒꯗꯕꯅꯤ. ꯏꯆꯥꯁꯤ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯔꯦ. ꯅꯪꯕꯨ ꯅꯌꯨꯝꯗ ꯅꯊꯟꯇ ꯂꯩꯕ ꯇꯜꯂꯁꯨ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯂꯥꯛꯎꯀꯣ. ꯌꯥꯅꯤꯗ ꯃꯥꯕꯣꯛ, ꯌꯨꯝꯗ ꯄꯥꯕꯨꯡꯗꯣ ꯃꯊꯟꯇ ꯉꯥꯏꯍꯧꯔꯅꯤ. ꯅꯄꯥ ꯑꯉꯥꯎꯕ ꯑꯗꯨꯅꯗꯤ ꯅꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ. ꯅꯪꯅꯗꯤ ꯅꯄꯥꯅꯤꯅ ꯅꯨꯡꯁꯤꯔꯤꯕ. ꯃꯥꯕꯣꯛ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯑꯩ ꯑꯕꯣꯛꯄꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯑꯕꯣꯛ ꯂꯩꯇꯕꯗ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯅꯤꯡꯗꯦ. ꯊꯥꯖ, ꯅꯨꯔꯩꯒ ꯆꯠꯃꯤꯟꯅꯔꯒ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯃꯤꯟꯅꯔꯨꯆꯣ. ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ. ꯍꯣꯏ ꯏꯃꯥ. ꯅꯨꯔꯩ, ꯂꯥꯛꯑꯣ. ꯁꯦ, ꯅꯪꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯕꯣꯛꯇꯣ ꯂꯥꯛꯀꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ. ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯝꯃꯤꯟꯅꯔꯒ ꯂꯣꯏꯔꯦ. ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯊꯥꯖ? ꯃꯤ ꯀꯟꯅ ꯈꯠꯅꯕ ꯃꯥꯟꯗ꯭ꯔꯣ? ꯌꯨ ꯉꯥꯎꯔꯒ ꯈꯠꯅꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯅꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯒ ꯁꯨꯃꯥꯏꯅ ꯈꯠꯅꯔꯝꯒꯅꯤꯀꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯨ ꯊꯛꯇꯕ ꯅꯨꯄꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ. ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣꯗ, ꯅꯨꯄꯥ ꯈꯔꯅ ꯇꯧꯔꯒ ꯂꯣꯏꯅ ꯆꯤꯟꯊꯕꯤꯅꯨꯗ. ꯌꯨ ꯊꯛꯇꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯩꯈꯣꯏ ꯂꯩꯖꯔꯤꯀꯣ. ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ. ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖꯅ, ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯏꯌꯥꯎꯗ ꯌꯥꯎꯖꯅꯤꯡꯕ ꯀꯥꯡꯕꯨꯗꯨꯔꯣ ꯅꯣꯏꯁꯤꯅ? ꯏꯁ, ꯄꯥꯈꯨꯝꯒꯗꯤ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯅꯤ ꯆꯠꯄ ꯎꯕꯗꯨꯗ ꯁꯨꯝ ꯏꯟꯅꯔꯛꯄꯩ ꯋꯥꯅꯤ. ꯁꯛꯇꯪ ꯐꯖꯕ ꯑꯣꯏ ꯂꯩꯔꯝꯃꯤ. ꯋꯥ ꯈꯨꯡꯉꯥꯡꯒꯗꯤ ꯐꯖꯅ ꯇꯥꯈꯠꯂꯤ. ꯃꯁꯥꯒꯤꯅꯤ, ꯈꯔ ꯑꯗꯨꯝ ꯇꯥꯈꯠꯆꯩ ꯍꯥꯏꯇꯥꯔꯦ. ꯅꯨꯔꯩꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯂꯩꯒꯨꯝꯁꯦ. ꯂꯥꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ. ꯏꯅꯦ ꯊꯥꯔꯣ ꯍꯣꯏꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯝꯃꯒꯦ. ꯆꯠꯂꯁꯤ. ꯀꯅꯥꯅꯣꯅꯦ ꯅꯣꯏꯅ ꯊꯤꯕ ꯂꯥꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯣꯏꯁꯤꯕꯨ ꯄꯥꯈꯪ ꯃꯌꯨꯝ ꯌꯦꯡꯕ ꯂꯥꯛꯏꯔꯕ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯃꯌꯨꯝ ꯌꯦꯡꯕ ꯌꯥꯝ ꯆꯠꯅꯔꯦ ꯍꯥꯏꯅꯕꯅꯤ. ꯅꯣꯏ ꯑꯅꯤꯁꯨ ꯑꯗꯨ ꯃꯥꯜꯂꯦ. ꯅꯣꯏ ꯂꯣꯏꯅ ꯈꯪꯕꯤꯔꯨꯍꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯨ. ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯑꯈꯠꯄꯤ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ. ꯂꯩꯁꯥꯕꯤꯅꯕꯨ ꯈꯠꯇꯦ ꯍꯥꯏꯕ꯭ꯔꯅꯦ? ꯅꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯟꯅꯔꯛꯄꯒꯤ ꯋꯥꯅꯤ. ꯑꯗꯒꯤ ꯅꯣꯏꯗꯤ ꯅꯁꯛꯁꯨ ꯑꯔꯩꯈꯩ ꯐꯖꯔꯦ. ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯏꯟꯅꯅꯤꯡꯕ ꯇꯥꯕ. ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗ ꯇꯨꯃꯤꯟ ꯆꯠꯂꯤ. ꯄꯣꯏꯔꯩ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯛꯍꯦꯟꯁꯅꯥ, ꯃꯁꯝ ꯁꯥꯡꯕꯤ, ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯅꯨꯄꯥ ꯃꯥꯟꯕ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯔꯩ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯆꯠꯂꯝꯕ ꯅꯨꯔꯩꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯃꯥ ꯊꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤ. ꯅꯍꯥꯟ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯃꯤꯡ ꯍꯪꯕꯒ. ꯃꯤꯡ ꯀꯔꯤ ꯀꯔꯤ ꯀꯧꯕꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯤ? ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯒꯅꯨ. ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ, ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯃꯤꯡ ꯍꯪꯕ ꯆꯠꯅꯕꯅꯤꯀೋ. ꯊꯥꯖꯅ, ꯅꯨꯄꯥꯅ ꯃꯤꯡ ꯄꯪꯍꯪꯗ ꯍꯪꯂꯒ ꯍꯦꯛꯇ ꯍꯥꯏꯌꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯃꯃꯜ ꯂꯩꯇꯕꯤꯗꯧꯅ. ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯗꯤꯌꯦ. ꯑꯩꯈꯣꯏꯗꯤ ꯈꯣꯏꯗꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ, ꯐꯖꯕꯅꯤꯗ. ꯅꯨꯄꯤ ꯃꯌꯥꯝ ꯀꯦꯜꯂꯤꯕꯅꯤ. ꯅꯁꯥ ꯅꯊꯟꯇ ꯐꯖꯩ ꯀꯥꯏꯅ ꯃꯨꯛꯆꯔꯤꯕꯅꯤꯅꯦ. ꯐꯖꯕ ꯁꯥ ꯂꯩꯍꯧꯔꯣ ꯌꯥꯔꯦ. ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯈꯤ. ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯄꯣꯏꯔꯩꯅ, ꯃꯌꯨꯝ ꯑꯣꯏꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯈꯪꯗꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ. ꯅꯨꯔꯩ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯇꯦꯟ ꯃꯆꯥ ꯑꯃ ꯊꯥꯜꯂꯒ ꯃꯄꯥꯕꯨ ꯉꯥꯏꯔꯤ. ꯆꯥꯎꯕꯁꯨ ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯗꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯧꯔꯛꯏ. ꯏꯆꯥꯇꯣꯝꯕꯤ, ꯆꯪꯉꯁꯤ ꯂꯥꯎꯗꯅ. ꯅꯨꯔꯩ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯤ ꯈꯪꯉꯤ ꯄꯣꯏꯔꯩ. ꯀꯔꯤꯅꯣꯅꯦ ꯏꯆꯥꯇꯣꯝꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯃꯄꯥꯅ ꯃꯆꯥꯕꯨ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯁꯤꯕꯨ ꯅꯆꯥꯅꯤꯗꯤ ꯍꯥꯏꯔꯒ ꯅꯣꯡꯃꯇ ꯏꯆꯥꯁꯦ ꯀꯔꯝ ꯇꯧꯔꯤ, ꯀꯔꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯌꯦꯡꯕꯤꯕ꯭ꯔꯣ?
ngasisu yu ngauraga halau yadro noyamta aibu nusiba nate aboksu mafam khangtana mangkhre aina thiba yaba thirabasu phangdre aibu itomda sum thambiramra oiradi karigi aibu pokpiramlibano nurai magi pendaba nungaitaba sing adu loina mapada hairaklammi chawba machanupibu themjinbi icha dombi ipa soikre ipana ichabu cheksinna yengsinba ngamhaudre ipadi angawbani nangi imana taibang pala sidagi thadokkiba numit adudagi aidi angawba oirabani aina nabokpusu thigani ngasidagi ichabu amuk hanasu wahalaroi to ubra pabungse thabak suba chatlabani ichana chaningba nga marum pubi haibado adusu leirabani lao lao imungda changasi abok leitaba yumsida hei leningdi pabung ai abok yam uninge abok thiruse pabung chawba machabu themnana bahotnai adubu ngamlamde numidang du nurei chak chaw haiba yada tumkhirami ahingi matam thaba masuda hairami isu thoibi karigi nangna ningai tawribano abokti nangi nakta adumak lei aina nangonda haikibado nangbu kaw aidi taibang miyoiba natte haikibado aigi ihut sinduna nangonda sinaramba laidido mabu phajana loinabi mahakna nangi mateng khuding pangba ngamgoi nangna aibu phana thirabasu amuk hana uba phangda adu isugi nakta ai nongmudi soida isubu lawba lakani abo nang chatkino nang leitabada ai yam wai babungdo ngasidi yusu thaklakti aibu su wahalaroi hai abo nang lao isu thoibi maramopi nangi itaga phajana leimino abok ni khana mahak pusuluna tawbi isugi nungaiba mikupto abokna lapna yenglakki thaba masubu themjin biramladuna mahagi saktamadu sumsuma mi samki nurai maboku kauja hawi abo abo nang chakhino abo ai hundu amaga nang chatba yaroye ngasi su nurai ahinga duda mikap thoglai mahagi nakalda tumliba laidi aduda yenglaga hairei ita abok to hojiksu aigi mangdala ami nangni magi leifam soidana khanglamgani aboki manakta chalusira ita nahakna chatpada phangnaroidaba mafam amada chakhrabani nahakna nangi abokpu thirabasu phanglaroi madugi mahut nangi punsibu nungainaba hotnaro ainasu nangi mateng soidana pangganiye nurai laidi dubu konbiduna tapna hairei ita laidi nahakse aigi ibokidi thawaini nangna inakta leiba asina ibokna inakta leibani haina khallaga ai penthoklage adunidana adumna pukning ado chawtho tummo ita akhoi ani changdana nangi pabungbu wakhalda hansi mathangi anganba ayukni mabokna saramba fi sakol aduda fi sari magi manakta laidi adusu thamni nurai fi sa sana laidi duga wari sanarami asumna makhoina leiringai thongalda nupa ani khak changlai nurai lakliba singdu kanano haina yenglami adubu mahakna masak khangba mi amata natte kana una bigadabanu ma machaw bubu leikibro mahak pu lawru cho haidana tharaklibani pabung dilai tebo thabak chaki ngahak leiredi hala ani o yani yani aikoi swaida ngangta ngaijaba yagadra yani hanbabudi hala ani matam yori nuraina pida piduna anidu sumangduda phamhali ngahak tumin tumin laini nupa anidu lona chirol tawni ngahak leiraga nupa amana hairei ichan ising kita thakpa yagadra hoi kalaki bung nurai imung changkibaga anidu sumirak narak yenglaga imungda changlai nupa amana mamang thungdu lonsinki somda sumarup ani nurai gi mayumda hanghangdana lakpana moigi thongal yaurai poireina aikhoi ni jangai si chumdi chumma jalo amu onaramdana ko onaramoida mi ahanduna yam phasana takta ibudubu chumongani oiramdragana thoga lori kaino anidu wari sa sana janglai sumangduda leptuna mi leibra haina ko yeng adubu kana su ude thongbulon mari dai daw anidu kauge haina tawringai imungdagi ahoba khonjel amana lawrai aibum da kanbiyo kaigino noi nai bo hana na batawrise thado ai khutsi thado
ꯈꯣꯟꯖꯦꯜꯗꯨꯗ ꯁꯒꯦꯟ ꯁꯅꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯁꯒꯦꯟ ꯁꯅꯥ ꯊꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯁꯥꯄꯨ ꯀꯟꯅ ꯀꯧꯈꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯅꯨꯔꯩꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯧꯔꯤ ꯌꯥꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯒꯦꯟ ꯁꯅꯥ ꯈꯣꯡꯐꯝ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ ꯄꯣꯏꯔꯩ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯨꯗꯕ ꯍꯧꯔꯛꯏ꯫ ꯁꯒꯦꯟ ꯁꯅꯥ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕ ꯑꯗꯨꯅ ꯁꯒꯦꯟ ꯁꯅꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯔꯩꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯁꯒꯦꯟ ꯁꯅꯥꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯆꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯤꯀꯞ ꯊꯣꯔꯛꯏꯔꯣ? ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" "ꯄꯥꯕꯨꯡ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯁꯦ? ꯑꯝꯇ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ." "ꯏꯕꯨꯡꯉꯣꯁꯤꯅ ꯅꯪꯕꯨ ꯀꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯇꯣꯝꯕꯤ." "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ? ꯃꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯣꯏ." "ꯀꯗꯥꯏ? ꯑꯩꯒꯤ ꯂꯥꯏꯙꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" "ꯅꯪꯒꯤ ꯂꯥꯏꯙꯤꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯋꯤꯅꯦꯍꯦ." ꯅꯨꯔꯩ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯁꯒꯦꯟ ꯁꯅꯥ ꯃꯊꯟꯇ ꯈꯜꯍꯧꯏ, "ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ, ꯃꯁꯛ ꯐꯖꯔꯤꯁꯤꯒ." ꯁꯣꯝꯗ ꯅꯨꯔꯩ ꯂꯥꯏꯙꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥ, ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ. ꯅꯪꯕꯨ ꯈꯪꯍꯧꯕ꯭ꯔꯣ?" "ꯈꯪꯍꯧꯋꯦ. ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯞꯇꯥꯏ ꯐꯨꯔꯒ ꯃꯤ ꯃꯌꯥꯝꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ." ꯃꯄꯥ ꯊꯣꯔꯛꯄꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯕꯅ, "ꯏꯆꯥꯇꯣꯝꯕꯤ, ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯛꯑꯣ. ꯅꯕꯨꯡꯁꯤꯡꯁꯦ ꯆꯥꯛ ꯉꯟꯇꯥ ꯄꯤꯖꯈꯤꯅꯕ ꯑꯝꯇ ꯂꯣꯏꯁꯤꯟꯁꯤꯜꯂꯣ." "ꯀꯩꯒꯤꯅꯣ ꯄꯥꯕꯣ? ꯆꯥꯛ ꯄꯤꯖꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯣꯕ. ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯃꯣꯏ ꯂꯩꯕꯩꯅꯤ." ꯆꯥꯎꯕ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯈꯠꯆꯩ꯫ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯤ ꯇꯥꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ. ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯆꯝꯕ ꯃꯤ ꯑꯝꯇ ꯅꯠꯇꯦꯅꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕꯤꯔꯒ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯈꯣꯏ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯗꯣ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ?" "ꯄꯥꯕꯣ, ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯑꯩꯗꯣ ꯏꯀꯥꯏ ꯍꯥꯏꯕ. ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ. ꯏꯇꯣꯝꯇ ꯆꯪꯉꯛꯄꯗꯣ ꯇꯜꯂꯦꯕ." "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯄꯥꯅꯅꯦ ꯊꯥꯖꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯂꯕꯅꯤ. ꯃꯌꯨꯝꯗ ꯂꯩꯍꯧꯗꯕꯅꯤ. ꯑꯗꯨꯁꯨ ꯃꯃꯥꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯗ ꯊꯥꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ. ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ." ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯔꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯂꯥꯛꯑꯣꯏꯗꯕꯅꯤ ꯃꯗꯨꯃꯁꯨ. ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯂꯥꯛꯀꯅꯤꯕ. ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯀꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯗꯣꯏꯅꯤ ꯌꯦꯡꯉꯨ." "ꯅꯠꯇꯦ, ꯃꯗꯨꯏ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣꯕ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯕ? ꯃꯥ ꯂꯩꯔꯝꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯏꯃꯨꯡ ꯆꯪꯕ ꯇꯜꯂꯕꯅꯤ." ꯂꯥꯏꯙꯤ ꯑꯗꯨꯅ, "ꯀꯩꯒꯤꯅꯣ ꯏꯇꯥ? ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅ ꯅꯌꯨꯝꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯏꯀꯥꯏꯁꯟꯅꯔꯅꯨ. ꯅꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯏꯇꯥ." "ꯏꯇꯥ, ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯅꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯦ. ꯅꯪꯒꯤ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯅꯗꯤ ꯎꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅꯗꯤ ꯈꯪꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯤ ꯀꯅꯥꯅꯁꯨ ꯇꯥꯔꯝꯃꯣꯏ, ꯅꯍꯥꯛ ꯅꯠꯇꯅ. ꯑꯗꯨꯅ ꯃꯤ ꯂꯩꯇꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ. ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ." ꯅꯨꯔꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯈꯪꯍꯪ ꯍꯪꯂꯛꯏ꯫ "ꯑꯗꯨꯗꯤ ꯏꯇꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦ. ꯍꯧꯖꯤꯛ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯅꯅꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ? ꯏꯇꯥ, ꯅꯍꯥꯛꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯑꯩꯅ ꯌꯦꯡꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯉꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯥꯅ ꯅꯍꯥꯛꯄꯨ ꯈꯟꯖꯕꯒꯤ ꯃꯃꯤ ꯑꯩꯅ ꯎꯕ ꯐꯪꯏ." "ꯄꯪꯒꯅꯨ ꯏꯇꯥ, ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯆꯝꯕ ꯅꯠꯇꯦ. ꯅꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯒꯦꯟ ꯁꯅꯥꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯃꯆꯥꯅꯦ ꯍꯥꯏꯕ?" "ꯑꯁꯦꯡꯕꯅꯤ, ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯒꯦꯟ ꯁꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯇꯥ, ꯅꯍꯥꯛꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤꯌꯨ. ꯕꯦꯕꯥꯔ ꯈꯪꯗꯦ ꯍꯥꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥ?" ꯅꯨꯔꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯊꯥꯖꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ꯫ "ꯀꯩꯅꯣ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ?" "ꯇꯧꯗꯦ, ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡ ꯆꯥꯎꯕꯅ ꯅꯪꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦ. ꯑꯩꯗꯣ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕ, ꯍꯜꯂꯛꯄꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ." ꯅꯨꯔꯩ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯣꯏꯔꯩꯗꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯨꯝꯕꯨꯅ ꯑꯣꯏꯅ ꯏꯀꯥꯏꯁꯜꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ?
ꯌꯥꯝ ꯏꯀꯥꯏꯗꯣꯏ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯗꯨꯏ ꯅꯠꯇꯤꯌꯦ, ꯆꯪꯉꯛꯑꯒꯦ꯫ ꯅꯨꯔꯩꯕꯨ ꯑꯃꯨꯛ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯑꯣ ꯆꯪꯉꯁꯦ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯂꯥꯏꯙꯤ ꯄꯥꯏꯕ ꯃꯇꯝꯂꯣ ꯅꯪꯕꯣ? ꯊꯥꯖ ꯃꯍꯥꯛꯇꯤ ꯂꯥꯏꯙꯤ ꯑꯁꯤ ꯃꯔꯣꯜ ꯊꯣꯛꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯥ ꯊꯥꯖꯁꯨ ꯂꯥꯛꯑꯝꯃꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯕꯨꯡꯁꯤꯡꯁꯤ ꯆꯥꯛ ꯄꯤꯖꯈꯤꯁꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯅꯕꯨꯡꯁꯤ ꯈꯔꯁꯨ ꯀꯧꯉꯥꯡꯗꯅ ꯇꯧꯅꯦ꯫ ꯅꯨꯔꯩ ꯈꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯆꯥꯎꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯏꯪꯉꯛꯉꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯉꯝꯕ? ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯃꯤ ꯈꯠꯅꯩ ꯍꯥꯏꯅ ꯇꯥꯖꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯛꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯀꯦꯟ ꯁꯅꯥꯅ ꯐꯨꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯑꯉꯝꯕ, ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯦ, ꯋꯥꯁꯤ ꯆꯥꯎꯊꯣꯛꯇꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯃꯥꯏꯅ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯈꯤꯁꯤ꯫ ꯍꯦ ꯑꯍꯜ, ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ꯫ ꯊꯨꯅ ꯑꯐꯥꯎꯕꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯒꯦꯔꯣ? ꯑꯉꯝꯕ ꯁꯥ ꯑꯃꯨꯛꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯤ꯫ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯁꯤ ꯀꯩꯗꯧꯕꯒꯦ? ꯃꯄꯥꯟꯗ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯍꯧꯕꯁꯤꯡꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯂꯥꯟꯕꯤ ꯃꯌꯥꯝꯗꯣ ꯎꯕꯗ ꯏꯪꯉꯛꯉꯛꯏ꯫ ꯁꯒꯦꯟ ꯁꯅꯥ ꯊꯣꯔꯛꯄ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯅꯣꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯤ ꯈꯠꯅꯔꯦ ꯇꯥꯕꯗ ꯑꯩꯈꯣꯏꯕꯨ ꯆꯠꯂꯨꯆꯣ ꯍꯥꯏꯗꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯇꯝꯃꯨ꯫ ꯂꯝꯍꯦꯟꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯁꯒꯦꯟ ꯁꯅꯥ ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯏꯀꯥꯏ ꯈꯪꯗꯦ, ꯕꯦꯕꯥꯔ ꯌꯥꯎꯗꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯅ ꯄꯥꯕꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯕ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯣꯛꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯠꯇꯦ ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡ, ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯤꯒꯅꯨ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯆꯥꯅ ꯂꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯂꯤꯕ ꯑꯩꯍꯥꯛꯅ ꯃꯁꯛ ꯈꯪꯖꯍꯧꯗꯕꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯕꯦꯕꯥꯔꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕ ꯏꯕꯨꯡꯉꯣ, ꯑꯩꯅꯗꯤ ꯀꯔꯤ ꯍꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯄꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯁꯀꯦꯟ ꯁꯅꯥ ꯅꯨꯔꯩꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯈꯟꯕ ꯂꯩꯇꯦ꯫ ꯅꯍꯥꯛꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯈꯖꯤꯛꯇꯪ ꯈꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯁꯤꯊꯦꯜ ꯍꯥꯏꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯉꯥꯏꯖꯔꯝꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯁꯀꯦꯟ ꯁꯅꯥ ꯆꯥꯎꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯄꯥꯡꯈꯤ꯫ ꯊꯥꯖ ꯑꯃꯗꯤ ꯆꯥꯎꯕꯗꯤ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯔꯩꯗꯤ ꯁꯒꯦꯟ ꯁꯅꯥꯅ ꯃꯥꯕꯨ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ ꯅꯨꯔꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯨꯔꯩꯒꯤ ꯀꯥꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯊꯥꯖ, ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯆꯤꯡꯉꯤꯗꯨꯕꯣ? ꯏꯇꯥ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯅꯪꯅ ꯋꯥꯖꯔꯛꯄ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯑꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯅꯍꯥꯛ ꯁꯣꯏꯗꯅ ꯆꯠꯂꯨꯀꯣ꯫ ꯏꯇꯥ, ꯑꯩꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯧ ꯑꯣꯏꯔꯨꯗꯣꯏꯅꯣ? ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯖꯩ꯫ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ? ꯅꯪꯕꯨ ꯀꯅꯥꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯒꯦ? ꯑꯩꯒꯤ ꯏꯇꯥꯒꯨꯝꯕꯤ ꯑꯃ ꯐꯪꯖꯕꯗꯤ ꯃꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯪ ꯆꯠꯇꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯏꯔꯛꯀꯦ꯫ ꯀꯩꯅꯣ, ꯅꯪꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯂꯩꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯕ? ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨꯁꯤ ꯂꯥꯛꯑꯣ, ꯆꯥꯗꯕꯒ ꯌꯥꯔꯣꯏ꯫ ꯍꯩ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯔꯣꯅꯦ꯫ ꯆꯥꯛꯁꯦ ꯊꯣꯡꯅꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣꯅꯦ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯂꯥꯛꯑꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯆꯥꯎꯕꯗꯨ ꯉꯁꯤ ꯊꯕꯛ ꯑꯗꯨ ꯉꯟꯇꯥ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯀꯨꯃꯥꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯨꯃꯥꯔ ꯆꯥꯎꯕ ꯎꯕꯗ ꯀꯧꯔꯛꯏ꯫ ꯇꯥ ꯆꯥꯎꯕ, ꯊꯕꯛ ꯆꯠꯂꯨꯏꯔꯣ? ꯍꯣꯏ ꯀꯨꯃꯥꯔ, ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯃꯅꯤꯡ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯗꯣ ꯇꯥ ꯆꯥꯎꯕ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ? ꯇꯥ ꯆꯥꯎꯕꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯔꯩꯗꯣ
ꯃꯤꯅ ꯉꯥꯎꯔꯦꯅ ꯆꯤꯕꯣꯟ ꯍꯥꯏꯅꯕ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯑꯩꯒꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯇꯥ ꯆꯥꯎꯕ. ꯑꯩꯁꯨ ꯏꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯪꯕꯅꯤ. ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯔꯒ ꯃꯇꯣꯝꯇꯁꯨ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯏ ꯍꯥꯏ. ꯃꯤꯅ ꯇꯝꯂꯛꯄꯗ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯎꯖꯕ. ꯆꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ. ꯃꯍꯥꯛꯅꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯃꯆꯥꯅꯨꯄꯤꯅ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕ. ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯨꯃꯥꯔ, ꯏꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯑꯗꯨꯝ ꯂꯩꯕꯅꯤ. ꯃꯕꯣꯛꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯃꯆꯤ ꯎꯡꯂꯒ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯔꯨꯏ. ꯍꯟꯗꯛ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯌꯥꯕ. ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯁꯣꯏꯗꯦ. ꯂꯥꯏꯙꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯅꯤ. ꯃꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ. ꯐꯔꯦ, ꯏꯌꯥꯝꯕ ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯇꯥ ꯆꯥꯎꯕ, ꯂꯥꯟꯅ ꯈꯟꯅꯨꯀꯣ. ꯈꯟꯗꯦꯗ, ꯅꯪꯁꯨ ꯂꯩꯍꯧ. ꯆꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯨꯝꯃꯤ. ꯅꯨꯔꯩꯗꯨ ꯃꯊꯟꯇ ꯂꯥꯏꯙꯤꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯔꯩ ꯃꯄꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯧꯔꯛꯏ. ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ. ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯇꯥꯅ ꯂꯣꯏꯔꯦ. ꯑꯗꯨꯅꯦ. ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯈꯛꯇ ꯀꯜꯂꯛꯎ. ꯍꯣꯏ ꯄꯥꯕꯨꯡ. ꯏꯁꯤꯡ ꯀꯟꯕ ꯅꯨꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯆꯥꯎꯕ ꯃꯆꯥꯒꯤ ꯐꯤ ꯁꯥꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯄꯥꯕꯨꯡ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯆꯥꯎꯕ ꯃꯪꯂꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ. ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯎ. ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ. ꯆꯥꯎꯕ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯍꯧꯔꯛꯏ. ꯏꯆꯥꯇꯣꯝꯕꯤ, ꯅꯍꯥꯛꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯂꯥꯏꯙꯤ ꯁꯥꯟꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯏꯆꯥꯒꯤ ꯂꯥꯏꯙꯤꯁꯦ ꯂꯥꯏꯙꯤ ꯂꯨꯕꯥꯛꯇ ꯐꯖꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯣ. ꯍꯌꯦꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ. ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯨ. ꯅꯨꯔꯩ ꯀꯔꯤꯝꯇ ꯈꯨꯝꯗꯦ. ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ. ꯃꯍꯥꯛꯁꯨ ꯈꯟꯗꯕ ꯅꯠꯇꯦ, ꯈꯜꯂꯤꯕꯅꯤ. ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ. ꯁꯤ ꯂꯧꯁꯤꯜꯂꯨ. ꯅꯨꯔꯩ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯂꯤꯛ ꯑꯗꯨ ꯎꯕꯗ ꯅꯨꯔꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯍꯪꯂꯛꯏ. ꯄꯥꯕꯨꯡ, ꯅꯪ ꯁꯤ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯑꯒ ꯄꯨꯔꯛꯏꯔꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯏꯄꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯔꯔꯣꯏ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯅ ꯂꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯕꯗꯣ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦꯍꯦ. ꯏꯄꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯤꯛ ꯑꯗꯣ ꯍꯟꯗꯣꯛꯂꯕꯅꯤ. ꯅꯃꯥꯅ ꯅꯪꯒꯤꯗꯃꯛ ꯄꯤꯔꯝꯕ ꯈꯨꯗꯣꯜꯁꯦ ꯅꯍꯥꯛꯅꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ. ꯆꯥꯎꯕ ꯇꯥꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯈꯤ. ꯄꯥꯕꯨꯡ, ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ. ꯅꯪꯒꯤ ꯂꯥꯏꯐꯗꯤꯕꯤꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯣ. ꯏꯆꯥꯅ ꯍꯧꯖꯤꯛ ꯂꯥꯏꯙꯤ ꯁꯥꯟꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯃꯤꯅ ꯎꯔꯒꯁꯨ ꯐꯖꯔꯦ. ꯅꯪꯅ ꯍꯦꯛ ꯂꯥꯏꯙꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯇꯧꯔꯅꯨ. ꯄꯥꯕꯨꯡ, ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ. ꯂꯥꯏꯙꯤꯁꯦ ꯑꯆꯝꯕ ꯂꯥꯏꯙꯤꯁꯨ ꯅꯠꯇꯦ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯍꯥꯛꯀ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ. ꯆꯥꯎꯕ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯏ. ꯅꯨꯔꯩꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯟꯅ ꯉꯛꯂꯝꯃꯤ ꯆꯥꯎꯕ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯃꯝ ꯃꯝꯕ ꯀꯥ ꯑꯃꯗ ꯂꯥꯇꯦꯟ ꯑꯃꯈꯛ ꯊꯥꯜꯂꯤ. ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨ ꯂꯣꯟꯅ ꯋꯥꯇꯥꯅꯔꯝꯃꯤ. ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯆꯨꯝꯂꯦꯀꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯑꯆꯨꯝꯕꯅꯤ. ꯅꯨꯡꯁꯤꯊꯦꯜ ꯂꯩꯀꯣꯜꯗ ꯍꯌꯦꯡ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯎꯅꯒꯅꯤ. ꯃꯗꯨ ꯂꯥꯛꯄꯗ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯕꯅꯤ. ꯂꯥꯛꯄ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯒꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤꯁꯨ ꯑꯣꯏꯍꯜꯂꯣ. ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣ. ꯆꯠꯁꯤ ꯏꯇꯥꯎ, ꯍꯌꯦꯡꯒꯤ ꯊꯧꯔꯥꯡ ꯇꯧꯔꯨꯁꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯔꯩ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯇꯥ, ꯑꯩꯗꯤ ꯍꯌꯦꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ. ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯠꯇ꯭ꯔꯣ?
ꯃꯗꯨꯗꯤ ꯅꯪꯅꯁꯨ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯈꯣ. ꯑꯩꯅ ꯌꯦꯡꯕꯗ ꯃꯍꯥꯛꯇꯣ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯥꯜꯂꯤ. ꯅꯪꯕꯨ ꯃꯥꯅ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯈꯪꯏ. ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯏ. ꯑꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯅꯤꯡꯏ ꯃꯉꯣꯟꯗ. ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯨꯗꯣꯏꯅꯣ? ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯕꯅꯤꯅ. ꯏꯇꯥ, ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨꯅꯦ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯙꯤꯄꯥꯒ ꯂꯩꯔꯨꯒꯦ. ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ. ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯅꯤ. ꯅꯨꯔꯩ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯡꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯪꯒꯤꯁꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ. ꯑꯩꯒꯤꯁꯨ ꯂꯥꯏꯙꯤ ꯅꯨꯄꯥ ꯑꯃ. ꯑꯩꯈꯣꯏꯒꯤꯁꯨ ꯁꯪꯁꯥꯔ ꯑꯃ ꯂꯩ. ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯏꯕꯒꯨꯝ ꯑꯩꯒꯤꯁꯨ ꯂꯥꯏꯙꯤꯄꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤꯌꯦ. ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯂꯐꯨ ꯃꯈꯣꯡꯗ ꯊꯝꯒꯅꯤ ꯏꯇꯥ? ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯝꯕꯤꯌꯨ. ꯑꯇꯩꯒꯤ ꯂꯥꯏꯙꯤꯒ ꯑꯩꯍꯥꯛꯀꯗꯤ ꯃꯥꯟꯅꯗꯦ. ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯅ ꯑꯩꯕꯨ ꯊꯝꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯥꯏꯙꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ. ꯂꯥꯏꯙꯤ ꯂꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯆꯪꯗꯅꯕ ꯐꯨꯝꯕꯤꯔꯝꯃꯨ. ꯃꯁꯤꯅ ꯃꯇꯝ ꯑꯃꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤꯌꯦ. ꯐꯔꯦ ꯏꯇꯥ, ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯕꯨ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯂꯒꯦ. ꯑꯩꯅ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯅꯍꯥꯛꯀ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯤꯌꯥꯝꯅꯁꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤ. ꯃꯗꯣ ꯑꯩꯁꯨ ꯈꯪꯏ. ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯥꯏꯙꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯏꯇꯥ. ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ. ꯅꯨꯔꯩ ꯂꯐꯨ ꯃꯈꯣꯡꯗ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯐꯨꯝꯅꯅꯕ ꯇꯧꯔꯝꯃꯤ. ꯏꯇꯥ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯂꯔꯣꯏ. ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯒꯤ ꯅꯇꯥ ꯂꯥꯏꯙꯤ ꯑꯩꯕꯨꯗꯤ ꯅꯍꯥꯛꯅ ꯀꯥꯎꯒꯅꯨꯀꯣ. ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯎꯀꯣ. ꯂꯥꯏꯙꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩꯗꯨ ꯀꯞꯄꯤ. ꯏꯇꯥ, ꯑꯩ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯅꯝꯕ ꯉꯝꯂꯔꯣꯏ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ. ꯏꯇꯥ, ꯅꯍꯥꯛꯀ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯔꯣꯏꯌꯦ. ꯏꯇꯥ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯂꯥꯛꯑꯗꯕꯅꯤ. ꯅꯤꯡꯉꯣꯜꯅ ꯌꯨꯝꯗ ꯁꯤꯕ ꯇꯧꯍꯩꯗꯦ. ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯔꯛꯎ. ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯏꯇꯥ. ꯅꯪꯅ ꯀꯔꯝꯅ ꯂꯩꯅꯨꯡꯁꯤꯗ ꯂꯩꯒꯅꯤ? ꯅꯣꯡ ꯇꯥꯔꯛꯂꯕꯁꯨ ꯆꯣꯠꯀꯅꯤ. ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯁꯤ. ꯑꯩꯁꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏꯒꯦ. ꯂꯝꯂꯥꯟꯕ ꯃꯥꯕꯨ ꯑꯩꯅ ꯈꯟꯖꯕ ꯈꯛꯇꯅꯤ. ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ. ꯏꯇꯥ, ꯀꯞꯀꯅꯨ. ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯉꯝꯂꯔꯣꯏ. ꯃꯐꯝ ꯑꯁꯤꯅ ꯂꯥꯏꯙꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝꯅꯤ. ꯏꯇꯥ, ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯀꯗꯣꯏꯅꯤ. ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯨ. ꯅꯣꯡꯁꯦ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯀꯟꯅ ꯃꯪꯂꯛꯂꯤꯕꯁꯦ. ꯆꯠꯂꯣ ꯏꯇꯥ, ꯅꯍꯥꯛ ꯆꯠꯂꯣ. ꯑꯩ ꯆꯠꯂꯒꯦ ꯏꯇꯥ. ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ. ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯛꯇ ꯇꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯑꯣꯏꯖꯒꯦꯀꯣ. ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯏꯇꯥ. ꯑꯗꯨꯕꯨ ꯏꯇꯥ, ꯅꯪꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯁꯣꯏꯗꯅ ꯆꯠꯂꯨꯀꯣ. ꯅꯨꯔꯩ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ. ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯤꯟꯊꯔꯤ. ꯅꯨꯔꯩ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯨꯕꯥꯛꯇ ꯍꯥꯞꯂꯝꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯇꯧꯈꯥꯏꯗꯨꯅ ꯐꯨꯝꯖꯤꯟꯅꯕ ꯇꯧꯔꯝꯃꯤ. ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯝꯃꯤ. ꯂꯥꯏꯙꯤ ꯂꯨꯕꯥꯛꯇꯨ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛꯅ ꯈꯨꯝꯖꯤꯜꯂꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯅꯨꯔꯩꯕꯨ ꯂꯥꯏꯙꯤ ꯂꯨꯕꯥꯛ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯈꯤ. ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯑꯃꯈꯛ ꯊꯋꯥꯏ ꯄꯥꯟꯕ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ ꯅꯨꯔꯩ ꯃꯍꯥꯛꯅꯗꯤ. ꯅꯨꯔꯩ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯂꯥꯏꯙꯤꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜ ꯑꯃ ꯃꯍꯥꯛꯅ ꯊꯅꯝꯕ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ. ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯝꯃꯤ. ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯅꯨꯔꯩ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄꯗꯨꯗ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯃꯍꯥꯛ
ꯍꯥꯊꯨꯅ ꯑꯃꯨꯛ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯖꯤꯜꯂꯝꯕ ꯂꯩꯕꯥꯛ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯂꯝꯂꯦ꯫ ꯊꯨꯅ ꯆꯦꯔꯪ ꯑꯊꯥꯕ ꯑꯃ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯊꯛ ꯑꯗꯨꯗ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯣꯠꯄ ꯈꯪꯗ ꯇꯧꯔꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯎꯔꯦ꯫ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯈꯪꯍꯧꯗ ꯅꯨꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯅꯨꯔꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯕ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯕ ꯌꯥꯗꯅꯕ ꯀꯟꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯅꯣꯡꯒꯤ ꯑꯈꯛꯄ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯇꯥꯔꯛꯏ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ꯫ ꯃꯍꯥꯛꯄꯨ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯅꯨꯔꯩ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯈꯨꯝꯖꯤꯜꯂꯤꯕ ꯃꯃꯥꯏꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯎꯔꯦ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯤꯒꯤ ꯃꯀꯣꯛ ꯑꯅꯤꯗꯨ꯫ ꯃꯗꯨ ꯎꯕꯗ ꯅꯨꯔꯩ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯈꯪꯀꯨꯟ ꯀꯨꯟꯁꯤꯜꯂꯤ꯫ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, "ꯀꯤꯒꯅꯨ, ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ꯫" ꯅꯨꯔꯩ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟ ꯁꯅꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯨꯔꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯈꯟꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫" ꯁꯛꯍꯦꯟ ꯁꯅꯥ ꯃꯥꯁꯨ ꯅꯨꯔꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ꯫ ꯑꯕꯣꯛꯀꯤ ꯂꯥꯏꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯥꯝꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯑꯩꯍꯥꯛꯅ ꯏꯖꯔꯛꯀꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯏꯖꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯁꯤꯗ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯜꯂꯒ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫